PAODAM miyang tabiri basing bo ahan magtada binitana taram no sa bagloyana kurumjari. Hauzik PAODAM asigi maroyo pao pijari. Food fortification amasung good manufacturing, good hygienic practices ki matangda no magyoyba awareness program pangthokre. ADIPS scheme amadi DBY scheme ni makada persons with disabilities amadi senior citizens in the H and appliance yenthokre. Self help group taram doida lupa lak taramapan makhai gi sek Deputy Commissioner Bisnupur Puja Elangbam na khusina kre. Loyana Lok Sabha na ngasi modified new Income Tax Bill 2025 amasung Taxation Laws Amendment Bill 2025 passed tawkre. Mapungoy Paulo Birase. Food Safety Administration Health Department Government of Manipur Integrated Child Development Services ICDS Project Kaksing Department of Social Welfare kusam naraga food fortification amasung good manufacturing good hygienic practices ki matangda nomagi oiba awareness program amang asi Kaksing Phausupa Lekai da leiba Library Information Center Kaksing gi auditorium da pangthokre Tharamadu da Chief Medical Officer Kaksing Dr. Thaudem Rajena atheba mitunglen ICDS Kaksing gi DPO Ningthaujam Parangona Tharamapu Food Safety Administration Kaksing designated officer and Devendro na ikai khumnaba mitungoi ki ICDS project Kakha Leiba Angalwadi workers sing na saruk yakiba ngasigi awareness program aduda Food Safety Officer Kaksing S Surendro Singhana food fortification and good manufacturing good hygienic practices ki matangda aduga Medical Directorate Manipur State Food Analyst CI Sana Zawba Maitena food sample sing test tawbagi matangda demonstration ga loyena wangang ki food safety ga mari leinaba poster amasu miyamda yenthoki hairi Lambi ge accident ta leisabi ama leikhidraba nupi adu NG College Lamphel Pata tamba mahiroi ni hairi laibak thiba thaudo sing asi nungthil pung 3 ga minute kunlom chatpa matamda Imphal West ki Lamsang Police Station gi manung chanbai iroi sembagi lambi da thokibani laibak thiba thaudo adu da leikhidraba leisabi adu Imphal West ki Takel Khongbal maning lekai dagi ayekpam Sarita Kawi masagi sahi kunmathoi shure apokpagi mingna ayekpam chawba kawi hairi leikhidrabi Sarita na thorokiba Activa aduga Tata Tipper ga thengjinabada thaudo sithokibani thaudo asigi matangda marilenaba police station na case ama lokhatkre hairi Sri Sri Govindaji Temple ga naknana amadi akoibada sanga yonbana singba si tawbiganu masina bhakta singda yamna nungaitaba ama ohele haina Sri Sri Govindaji Brahma Sabana miyamda apel torakli Hiramasiga marilena ngasi Sri Sri Govindaji Temple da pangthokiba paugi miphamada Sri Sri Govindaji Brahma Sabha gi Publicity Secretary Kaksing Tabam Bogendro Sarmana hai lamdamasa tholiba wathok asina amadi matamasta hingnana bagi lanphamda tongan Thabak hona jariba singi marakta laisang asiga naknana changa thongbana singba chatharakliba sina bhakta singda nungaitaba kaya phaunarakpadagi security na thingbani hairiba hingnana bagi hona jariba singnasu lana khanbidana parampara dagi chatharaktaba amakhak oibana amadi constitution asu hairiba thabasi chathadana ba leibana makhatana tawbiganu phongdokki Changa na chingda Shenzhen sajendana hong thakna toba permanent masagi residence ma thongje ko chaba ko ne thoi uriba madidi harubia de tane de residential area de le maramna aluga tashengna madidi dukan oina phamdana phamna phamna to budidi laga gam thibani madu makhata to bigano haina koti pranam to jabo le na asigi phamchi pokje Mahiroi singna punsida mai pake hairabadi mahai haiba khakna yade mioiba mana punsida mai pake hairabadi lamchat sajat phajabagi su mathau tai haina moirangthem manihar hana Martin Grammar School Kaksing ya hana headmaster oirambadagi pothakrabana phongdorakli ngasidagi haudana numi humni chathagadaba Martin Grammar School Kaksing gi kunthani thoi suba sahi gi literary meet kaloyana cultural meet haudokpagi thauramda akhanaba mithung oina saruk yaraduna manihana mathaki wafam asi phongdokibani apikpa angang sing yauna school asigi mahiroi singna nat ki oiba
जगोई इशै अमदी हैथोई सिंथोइबा कया उतुना पांथोकदोरिबा थौरम अदुगी हौदोकपा अदुदा मनिहारना मखा तारादुना हाई मियोइबना फना सो सांग ओइदुनासु लमचत साजत लुद्रबदी महाकना पाइरिबा फमदगी नोंगमदी सोइदना चिंथरकनी लेखा तारकनी मरम अदुना महि मसिंग तमलिंगैदगी हौना महिरोइसिंगना महि तंबखक नतना लमचत साजतसु फजबा तंगदबनी महि तमलिंगैदा अवाबा कया खांगदबनी महि तमलिंगै वाखिबा कया अदुना तुंगी पुंसिदसु नुंगाइना हिंगबा ngamgadoribani haibasi khangba awaba bunsi khangadabani hainasu phongdokhi ngasi literary meet kaloyena cultural meet haudokpagi tharamadda M Samu president school management committee na thoiba mitung amasung Sogaijam Bogi Road headmaster Martin Grammar School kakching na tharam mapu oina sarugyaki ngasi gi ahoba numita maibi jagoi leima jagoi thogol jagoi na singba nat ki oiba makhal gi jagoi kayasu utkhi All Kaksin Kuno Sports Association AKSA Kaksin Kuno Police Outpost Kaksin Kuno Amadi Primary Health Center Kaksin Kuno Ahumna Punna Kusam Naduna Sonokom Kaksin Kuno da World Environment Day gi Tharam Pangthokduna Ujara Sing Paksana Thakre Ngasi gi Ujara Thabagi Tharamadu da Waikong Police Station gi OC Jotin AKSA Kaksin Kuno gi Ahal Sing member Sing Outpost Kaksin Kuno gi officer in charge yauna Punna Saruk Yaki Ngasi gi Ujara Thabagi Tharamadu gi Mangoina AKKSA gi sanaroi oiramba adubo lambi khudong thiba thodok amada laikhidraba haisna ngongo idhogi maphamda mina ani tumina leptuna laikhidraba sanaroi asigi thawaina ingna sikna mapugi laikolda leiruna ba amadi laikhidraba gi imung manungi awabda su saruk yakhi Relief Center for the Welfare of Differently Able Person Manipur Composite Resident Center CRC Imphal Pradhan Mantri Divyasa Kendra PMDK Imphal amasung Artificial Lens Manufacturing Corporation of India Alinko ga punna khusamnaduna ADIPS scheme amadi PBY scheme gi makhada persons with disabilities amadi senior citizens singda HN appliances yenthokpagi thara ama tera sapam leirak masilda pangthokre tharamaduna pasoi SG MLA sapang kunjageshwar Keba Singha CRC SRE Imphal gi director Nauksekpang Khoibi Relief Center for the Welfare of Differently Able Person Manipur President P. Gopendro, Human Rights Laws Network Manipur Assistant Director Advocate T.S. Premlata amasung Saksam gi National Executive Member S. Datumani Sharmana thoiba mitunglan sing oina saruk yaki tharamaduga marilena Chapang Kunjakesor Kebana Hai Lamdamasa Leriba Mianga Mimana Drabamadi Haloraba Singbu Nushina Loina Bamadi Mimana Dre Haiduna Hantana Ying Biganu Makoisu Mioi Bamani Mioi Bamana Pangba Pangpam Tokpa Hakpumba Makoidasu Pangansi Haibagi Wakalonda Sahi Kayagi Mamangdagi Mianga Mimana Draba Singda Makoi Ngalo Egadaba Polam Sing Piduna Lakli Haiki Tharamadugi Manungchana Differently Able Loire Haina Sakanglaba Certificate Pairaba Mioi Humpuromda Makoiga Sanaba Ngalo Egadaba Polam Sing Kusinaki Polam Sing Adugi Manungda Wheelchair Folding Blind Can CP Chair Handicap Vehicles Senior Citizens Singi Folding Can Sing Bakaya Kusinaki Nasigian Toke Polam Singdi Motorized Tricycle Wheelchair Seat Loinaba Walking Stick Hearing Aid LS Bell Knee Brace Cervical Collar Amadi Auxiliary Crust Knee Center Lengagasi Cookie Singi Makada Lairabra Haibasi Center na Torogliba Tabak Toramasna Signada Bangamlaktre Cookie Singano Balambi Amasem Naba Honori Basi Satabayaroi Masigimota Mipung Kuding Jet Payanaba National Highway Hangan Bio Haina Imagi Mairana Pen Daba Pongdorakli Hiramasiga Marilena Ngasi Manipur Press Club Tapangtopa Pagim Pamada Imagi Mairagi President T.S. Suzatana Hai Cookie Inpi Manipuna Tongamba Points in Yauba Memorandum Ama President of India the Pisinki Makogi Memorandum Adugi reply numit Mangani Matungda Piratuna Lambi Semba Yanaba Marilena Badayang Sinaba Hirakli Aduga Asukuba Matamasa National Highway Singasida Prioina Satota Sinyahan Bio Haina Lauraga Lakpana Ngasi Pabada Pakumamata Pidana Lady Maramasna Santana Sanari Batabak Toramasda Manipugi Prajama Oina Sunayaning Day Tabak Toraga Diamana Mabu Warona Danaba Sumbabu Achumbani Aran Babu Aranbani Haiba Ngamduna Tabak Tohaningi Santana Toriba Tabak Toramasta Prajama Oina Yamna Warawi Asumna Asum Zataduna Labor Taragadi Amana Amada Warona Balakani Cookie Sing the Hosik Tongan Balambi Ama Sem Libasi Makata Nachataba Yaroi Masigi Mota
धर्मगी जाति बिजाति की खाइदना चटपा यानबा नेशनल हाईवे हांगदोकदबनी हाइरिबा एजेंडास लमदमसी मिहुसिंगना चप चाबा फेरे अमा लौदुना थबक लौखतपियु करिगुंबा हाइरिबा थबसना वाथोक लांथोक लाक्लबदी मदुगी दायित्व मियांगी मिहुसिंगना पुगदबनी लैरिबा मिहुसिंग ओइगदबा एजेंडादा मथौना लैना वा ngang ngamdre president rule leibagi makhoi nungaina leikre makhoina tholoktabana upai leitabadagi ngasi aikhoi tholokpani migi di separate administration pigdabani haina delhi da wakami phamduna khongjang sangsili aduga aikhoi gi mihusingna tumina leiri phongdokki अदुगा मसिदा लाका पोतुनि पुलपना मानरगा थेंगरकनि हाइसे मसि मसु मसि कोना बिलेबा बिदि ऑर्गेनाइजेशन हाइतारे मुनुनि सुकन खंदनि दुहा पोतुनि ओइरो दे पोता नंग साको पुसि अफबल बिदे चसि अचुमल तुमि फ्यूचर की दमकता तुमि लबि अपोइन बजना कम मामा मति ताइ मसि की दम तंगसि अगि प्रेसिडेंट करे मया इम्फाल केंद्र मनुंग लैबा मियोय कुंतरेतगी फिशरीज अमदी पिगरीदा लोन पिगनी हाइदुना सेल ओइना लुपा लाख 15 रोम गिविंग फाउंडेशन नॉर्थ ईस्ट जोन के चेयरमैन मोरांगखोम सगवाइजम लैरक्ता लैबा नांदैबम सुरजबना एलएस तानथन कौबा मियोय असिना खोंगत क्रे हाइना मया इम्फाल मनिंग लेकाय आईबी रोड तलैबा खेत्रिमयुम सनातोंबना फोंदरकली खेत्रिमयुम सनातोंबना पौमी सिंगोनबा अमदा वाफामसि फोंदलोदुना मखा तारादुना हाई कुमजाली सिंगनी कुलुमदगी डिसेंबर 13 तगी हौदुना कुनमाथोय फावबा मया इम्फाल दलैबा ब्रेव बॉयज एसोसिएशन बीबीए गी इंडोर हॉल दनमी मंगानी चुन चथरकिबा इंटीग्रेटेड फार्मिंग सॉइल कंजर्वेशन एंड वेटलैंड कंजर्वेशन की ट्रेनिंग प्रोग्राम अदुदा सरुक याकिबा मियोय कयादगी चादा कुंथ्रा की सब्सिडी यावबा फिशरीज अमदी पिगरी की लोन पिगनी हादुना मियोय कयादगी चादा 10 डिपॉजिट तहनख्रबा मतुंगदा डिपॉजिट तौखिबा मियोय सिंगी लेटर पिरा मतुंग हारिबा एनजीओ असिगा लोनी कुंतरेका लोन एग्रीमेंट पिनकी अमदी लोनी सिंगी ओइना ICFC Fast Bank da account hangalaba matungda NGO asigi chairman oiriba Naindabam Surjabanana Loni sing account da sel changlakani haiduna miyamda matam tharaga leiki Loni sing account da sel changlakadra haiduna matam kuina ngaira matung sel changlaktabadagi hirama sigi matangda kupna thigaluba matamda hairiba miyoy asina miyamda namthak tawraga sel khonga pamisama oiramle khanglakpadagi sahi asigi July 13 ta Nambolgi mafam amada advocate amagi chamber amada mana khongatpa sampam singadu handokpa haina yana khra matungda hairiba misasna sampam singadu pikhalaktabadagi loni singna kayara hana miyoy sigi yumda chatlubada miyoy sigi yum so londa leramki maramaduna lairaba nomagi suja nomjaduna hingjanaba honariba loni singi awaba si yengbiduna mari leinaba singna miyeng sangbiu haina su phongdokki anna chappadagi mayumda mati khara mangu bodagi nambongi mafam amada maku koina thengnaduna advocate amagi mayumda 20 yumda hogi akse hoji chiba khangna mangre haiba miyo asi phagat piba pungkhat piba da mari leina basingna mating pangbiu haina press media mating lojaduna yang mafamda haijari da hanjina ba hona bada relief camp singna leiriba singna amata oina punna leminaduna lengakta numit ama pigedabani haibai kholau longminarasi haina committee on protection of maitai victims copmac moregi chairman leisang them inausana phongdorakli committee on protection of maitai victims copmac moregi anirak suba foundation degi tharonga mari leyena wafam singasi phongdokibani singjamai chinga makha ima yumjau lairembi sanglenda pangthokiba tharamadudha committee asige advisor Ysyam के कांता आरके सुरेंद्रो एल लुखोई आरके सुखा मदि एन के सोना थेब मिथुंगलन सिंह ओइकी हारिबा मपो कुमनुमे असिदा कोपमैक बीगी मेंबर सिंह दा इकाई कुमनबो उतुना चंबा खुदोल सिंह तमकी इनाउसाना मखा तारादुना इंग्लिश सिंगनी कुलुमदो अगस्त 13 दगी मोरे अपुन बगिदमक साफोंलखिबा COPMEV कौबा लुप अमा सेमदुना मोरे मियांगी थबक थौरम तौदुना लागली मसिदा मोरे की नहासिंगना तुंगी खलगा तौगदब थबक थौरम सिंग पांथोक्तुना अमुहना खुंदा
leita handuna leinaba honabagi mathau tai sahi ani hena lanjendo leraklaba asida ekhoi amana magi mateng pangnaduna ngasi phawba lakminari relief camp sing leiriba singna su awada pakya leire yengsin bidare haiduna leiringaida iramda moreda changbagi wafam singdi phongdoktuna leiriba silaibak thibani masida amaga tongan tongan wakhalonda leirabadi ekhoi moreda mo hana changbada awaba kaya oirakpa yai haiki job card ki khusumal kakke yadabadagi wahauda pachoi esigi manung chana leiba changangai gram panchayat ki chairperson gi imung manungna job card holder amabu phurakle haina maral sirakliba si rajniti kudong chaba launa ba honabani asigumba thodo si matungda thoktana ba honamina si haina changangai gram panchayat ki chairperson inauba ningthaujamna phongdorakli thokriba thodo dogi matangda ngasi changangai gram panchayat ki ward number 5 ki manung chana leiba changangai maning leikai hekru makhongda job card holder singa pangthokpa pawgi mi phamda inausana makhata na hai thokriba thodo asna maram oiraga GPS da department thingjin kiba tarabadi laibak thiba haibadu oigani khana chainaba thokiba thodo adu yamna laibak thibani matungda mohana tho aningde makhata na su thoktana ba honaminasi adubu asiguma thodo sta rajniti kudong chaba lawba manba mawngda mi yamana tawba thabak ta ya pan pinaba honaba si matungda tawbiganu laita lairagi awabada mateng pangnaba thadarakliba thaba asida miyamna su wakhal tabiba phai phongdokhi asumbaje thorningde adubu tawriba thabaksida asoi angamdo kaino tapna khona haibagi mota dum khoidi marai yet yate aina group amar rajniti ki khudong chaba longnaraga adum akhuba miyengda don manada ba du tawbugi wari da mai magi pa ba to ata mi amana tawu thabak to yet yet kane na yet pasi jo matung da tawbigunu masi khoi leita lara mayam su sisina हर घर तिरंगा गा मरेना इंडिया की मचोहम की फिराल पाइदुना मयाई लंबी कॉलेज की महिरोई सिंग मदी ओजा सिंग कॉलेज असी कैंपस तगी खोंगसान बहौदुना लक्ष्मी बाजार की थोंग फाउबा रैली अमा चलाव मतुंग अमु हना कॉलेज असिदा पंथुंगपम ओइकी रैली अदुगा मरी लेना मयाई लंबी कॉलेज के प्रिंसिपल बिहारी न फोंदोरकपदा ngasi rally asi maroina director university higher education miyeng makhada phase ahum thona khaidotuna tawgadaba thora amani adomoinamak aroiba phase ki oina pangthokadaba thora madu dc natraga director na leplami adubo handakti thora masi magi college ki thakta pangthoknare loyana tangka ahum thonga thora masi tawna ba instruction pirakpadagi ngasi ki thora masi pangthokpani har ghar tiranga ki thoram pangthokibagi maroiba maramdi india ki laikhidaba freedom fighter singa dubai khoni kai kumnaba utpa amadi yumthong kudingi unity and diversity asi amatani habegi wakhalonda yumthong kudingda utnaba honabani haiki Bisnupur district के डिप्टी कमिश्नर ओइबतन अतना मणिपुर स्टेट रूरल लाइवलीहुड मिशन MSRLM की डिस्ट्रिक्ट मिशन डायरेक्टर सोइरिबा पूजा एलांगबमना लमजिंग मैरा विलेज लेवल फेडरेशन VLF खा पोचंगबमगी सेल्फ हेल्प ग्रुप 13 दा चेकसिंग खुसिनख्रे लुपा लाख 18 मखाइगी Community Investment Fund Yenthopa Tharamadu MSRLM Bisnupur District Mission Manager Angom Amarjit Amadi Atei MSRLM ki official sing su saruk yaki Tharamadu DC Puja Elangbamna Masana Sen Thokjaba nupi singna mahaki imungi future amadi society amabu semada loriba thaudangi matangda wafam kaya phongdokhi हौजे खुनाय सिदा नोम नोमगी थक्सी खासी काइथरकपा निसागी पाक्ते हेना माय ओनसिलकपा ngaihaktangi oiba wakhalonda hena mamang tharakpa haibasi खुनाय सिगी अचोबा मांगजबदा नतना तुंगलम जत्ता हेना किबा मसक फंगना सोलकपा याबगी मोंगदा लेरे हाइरिबा मयाई काबा निसा सै खरदा ओरबसु कलौनबगी पाम्बय अमा ओइना थासिगी तरा इंथोइदगी हौरगा निसा हाइबा पोलामता दुकान बेंडर सिंगदा योनबिदनबा पिबिदनबा कंगलै पनासना फोंदोरकली हिरामसिगा मरेना ngasi Manipur Press Club ta pangthokpa pawgi Pamada Kanglai Panas ke Secretary General Mohas Phundreina Hai Inkhalakli ba Angang Singh Mahiroi Singh da Masagi Sahi Kulumdoi Sudri Pawba Makhalama Dagini Sayo Bigano Madi Pibiganu Kwajarda Talab Khaini Churup Sajan Yu Alcohol na Singh ba Amata Yon Biganu Public Place da Nishab Churup na Singba Amata Sirina Biganu Iram da Masala School College ki Mapam Singda 100 meter ki radius ki Manung Chana Labor area da Nisa Amata Yon Biganu Hari Basi Indian law na pass Tokraba Code Pa 2003 da Mayak Singh na Takli Manipudala Riba U Bender Singh Office Hours School College Hours da Yu Yon Biganu Manipudai Say No Mai na Singba Sinbi ba matamda ni sapasa alcohol yaudana sinbiyo haina su phongdoki magna makata na hai
नौमगी निशा चाबा हेंगलकपा योनबा हेंगलकलिबा पैसा खरा फंगबगीदमकता ममल यामलबा मियोयबगी पुंसिबु लेखा ताहनबा हाइबसी अखोय पुनमकी मांगजबनी मयाई काबा निशाबु मरु फंगना मुथत के हाइरबदी मणिपुर गवर्नमेंट अमसुंग खुनाय अस लेबिरिबा मिपुं खुदिमक निशा थिंगबदा थौदांग यामिनबा अमा चंगी कंगलै पनास खक्तना निशा थिंगबा मुथत पंगमलोई अफबा खुनाय अमा संगतपदा तंगाई फदना मियाम पुंबना सरुक याबियु लोयना मणिपुरदा लेरिबा सिविल सोसाइटी ऑर्गेनाइजेशन अमसुंग लेकाई लेकाई क्लब सिंगनसु सपोर्ट तौबियु हाइना फोंदोखि मुथत पंगमलोई हाइजनिंगी अफबा खुनाय अमा संगतपा तंगाई फदबना मियाम पुन्ना सरुक याबियु लोयना मणिपुरदा लेरिबा सिविल सोसाइटी ऑर्गेनाइजेशन अमसुंग लेकाई लेकाई की क्लब मेरा पाइबी सिंगनसु सपोर्ट तौबियु हाइदना कंगलै पनास की माइकैदगी गाई उन्नजबग लोयना देसे बिष्णुपुर सोइरिबी इंडियन रेड क्रॉस सोसाइटी IRCS बिष्णुपुर डिस्ट्रिक्ट ब्रांच के प्रेसिडेंट पूजा एलांगबम IAS अमदी चेयरमैन डॉक्टर वाहेंगबम गुलापी की थौसिल मखादा इंडियन रेड क्रॉस सोसाइटी बिष्णुपुर डिस्ट्रिक्ट ब्रांच की 13 फाउंडेशन देगा मरिलेना नोमगे वॉलंटरी ब्लड डोनेशन कैंप अमा डिपार्टमेंट ऑफ ट्रांसफ्यूजन मेडिसिन रिम्स इम्फाल दा ngasi पांगथोखरे थरामदु द यूथ यूनिटी स्ट्रेंथ इसोक न्यू लाइफ फाउंडेशन NLF मणिपुर पीपल्स रिसोर्स डेवलपमेंट एसोसिएशन बिष्णुपुर चायटॉप फाउंडेशन IRCS बिष्णुपुर डिस्ट्रिक्ट ब्रांच डिपार्टमेंट ट्रांसफ्यूजन मेडिसिन रिम्स NISM मैक्स SBTC मणिपुर खुसमन सिन पांगथोकपनी थरामदु द डिपार्टमेंट ऑफ ट्रांसफ्यूजन मेडिसिन रिम्स के प्रोफेसर डॉक्टर बरिंद्र शर्मा प्रोग्राम कोऑर्डिनेटर खरकपम शांता IRCS मणिपुर स्टेट ब्रांच के स्टेट ब्लड कोऑर्डिनेटर थोकचोंग गौतम न्यू लाइफ फाउंडेशन मणिपुर की पब्लिक रिलेशंस ऑफिसर सनसम रेबिका IRCS बिष्णुपुर डिस्ट्रिक्ट ब्रांच के सेक्रेटरी डॉक्टर हुइड्रोम रोमन याउना सरुक यादुना वॉलंटरी ब्लड डोनर सिंह पीकी थौरंग मरिलेना न्यू लाइफ फाउंडेशन मणिपुर की पब्लिक रिलेशंस ऑफिसर सनसम रेबिका न फोंदोखिबदा ई नतना मियोयबगी पुंसी हिंगबा यादे खंगनरगसु ई यावाटपदी हॉस्पिटल दा दुम लेरी मरमसना मणिपुर की मियामना यामना मरुयबा हॉस्पिटल ओइनबा लायेंगनरिबा रिम्स की डिपार्टमेंट ऑफ ट्रांसफ्यूजन मेडिसिन द ई यावाटपा बरबसु पांगनबा मदी मियांगी पुंसी कनबदा मतेंग ओइनबा पांदमदा थौरमसी पांगथोकपनी हाइकी सही ऐसे की जुलाई कुंदगी हौदुना कुंट्रा फाउबा पंजाब के अमृतसर पांथोकिबा जूनियर बॉयज नेशनल फुटबॉल चैंपियनशिप फॉर डॉक्टर BC रॉय ट्रॉफी दा विनर ओरखरबा मणिपुर फुटबॉल टीम की सरुक याकिबा इम्फाल वेस्ट डिस्ट्रिक्ट की मनुंग चनबा वांगोई IMA स्कूल दा महै तमलिबा सानरय अहम मुतुम मंगाल वाइखोम रोहित अमदी मयालंबा अल्बर्ट ओकुमा इबोटन मेमोरियल एकेडमी वांगोई न सिंधुना वांगोई बाजार कम्युनिटी हॉल दा पांथोकरे सानरय ओपगी थरमदुदा W अमुटोंबी W सनाजाउबा TS खोमै TS मना अमदी IMA एकेडमी वांगोई की चेयरमैन W जदुमनीना अथेब मितुंगलन से ओइना सरुयाकी मणिपुर फुटबॉल टीम दा सरुयाकीबा सानरय अमना पौमिसिंग न फोंदरकपदा मणिपुर की महुसिन सानबदा यारुबा अमदी चैंपियन होइबा ngamlakpa सिमा यामना नुंगाई अमदी मणिपुर की टीम न माय पालकपदा टीम असिबु लमजिंग लमताक पिकिबा टीम कोच मैनेजर अमदी टीम असिबु सोइदा ngamdana होनाबिरिबा ऑल मणिपुर फुटबॉल एसोसिएशन याउना IMA एकेडमी की ओजासिंग बो हाइनिंगाई लेतना थागतली लोयना मतुंग तारकपदसु मसिदगी हेना चावबा टूर्नामेंट कयादसु सरुक याबा ngamnaba kana honajage amadi ओजासिंगनासु angamba mateng pangbiyu haina phongdokki ngasi August 18 ningthokaba numita Lok Sabha na Modified New Income Tax Bill 2025 amasung the Taxation Laws Amendment Bill 2025 passed tawkre Finance Minister Nirmala Sitharaman na puthokpa the Income Tax number 2 Bill 2025 su Lok Sabha na pass tawki anoba Income Tax Bill 2025 dudi maduda yariba passage sing adu penadabadagi khanaba ngamdana Lok Sabha gi mifam ngasi gi oina yeithokki Union Finance Minister Nirmala Sitharaman na puthokiba Revised Income Tax Bill 2025 की पांडमदी related to income tax amadi enroll consolidating and amending the laws kamari lenabani masigi bilasna income tax act 1961 gi mahut sinabani masi act oirakna ba president yare haibagi darkar oiri Baba Kharak Singh Makta Saba type 7 multi story flat chamar phumari ngasi Prime Minister Narendra Modi na sangakhre Flat asi members of parliament MP lainaba sabani MP sing hojik lainariba flat sing masing sunadabagi anoba flat sing asi sabani hairi anoba type 7 residential complex asi self sufficient equipped modern
amenities loyana design tawduna sabani national capital da lam marang kaina leitabadagi vertical housing da emphasis tawduna tung koina chatnaba mong da mamal kya sanghandana sabani hairi flat khudima square feet lising manga da office staff accommodation amasung residential purpose da sabani hairi Hojare bada maroy paum kana pijari Food fortification amasung good manufacturing good hygienic practices ki matangda nomagi oiba awareness program pangthokre ADIPS scheme amadi PBY scheme ki makhada persons with disabilities amadi senior citizens in the aids and appliance yenthokre Self-help group taram doida lupa lakh taramapan makhai ki Zek Deputy Commissioner Bisnupur Puja Elangbam na kusinakre. Loyana Lok Sabha na ngasi modified new income tax bill 2025 amasung taxation laws amendment bill 2025 passed tawkre. Ngasi gidi paudam pijaba matana saloy sinjare miyeng tabiri bel singwa mukana kurumjari.